Asi 26/12/2024 gi oina Hindu newspaper analysis haujarage sound system kai ka yaragadi headline se oina an haujarage headline da aina ngasi news ahum khak locally ko headline da important oiba news ahum amana kogi India gi oina khwaidigi ahanba river linking ko program ama project ama launch togre Madhya Pradesh amsung Uttar Pradesh da over project ni ko 45,000 crore gi oiba kogi project ama ni ko Ken amsung Betwa haiba river ani je link toba project ni ko Madhya Pradesh ki Bandelkhand haiba mafam sida kogi desert ki type ta kogi drought si am toina thoi adudo phanabigi damakta masigi river linking project se tawbani ko Narendra Modi arang sanghagre aduduna selection news sida 45,000 crore gi Ken Betwa link project launch and hire se ko headline oina aduga atopa headline amadana Delhi government departments distance themselves from AAP pre-poll scheme haiba sisina sigi atopa headline sina meaning isina kaino harakanda Delhi government habadi union government makhada leba government ko aduduga AAP ga yanadabaduni ko hainarise ngarang AAP ki khogi election mamangi oina khogi scheme gya lauthoi ko nupi gi oiba scheme ani lauthoi amana mukhyamantri mahila Amman Yojana haiba ma ko season nupi da incentive pi na bagi program adi scheme ni ko aduduga atopa mana Sanjavani Yojana ko masisna ahalorabasinggi free healthcare ki matangda piba kanoni aduga dalila important oise exam focus oina diko hariba scheme animak se koigi paisa pibi scheme ngatane ko incentive pibi scheme ngatane ba adudo incentive pibi scheme se the board mamang na katanga ba haina jingnabado adudo pon bagi aina sigi news important oina ni ko adudaida Delhi government ga AAP ga yanadri su adugi matang do oideni ko aduga atopa headline amana at least 38 dead as a Russia-bound aircraft crash in Kazakhstan. Russia dagi Kazakhstan na pai ba ko aeroplane amang ngarang kai aduda moi 67 pu manung da 38 ti sire ko yamni nungai da pa ni aircraft crash ki se do yamna sisu incident id aircraft crash ki oina yam chawa incident amani amani exam ki oina di kind of important oide but as a news oina di yam important oiba news oir ko editorial da ki lokala gi mathangi news na editorial se hana param si ko key partnership and nama hai key partnership hai se kaino hara kanda India ga Kuwait ga gi lainaba mari se ena session na ga damakta and uzik mabani gi country ani sigi yamna important oiba tangpham ma leiri ko hai ba tangpham se masi ji haidi editor jina khangdana masi editor jina kari wakhan khali habdo mana ithorapani ko masi ga article se ado mamang so aina haijagre India ga Kuwait ka lainaba mari se yam mari lainai mabani se country ani se yam mane na haijagre and even prime minister na ngarang nahan Kuwait ta chatlubado adudu da su MOU ahum ga sign tawna defense ki maram daga yamna chawba MOU acho ga sign tawna tawgibado adugi makhata ba wari oidoini ko ado hidaisa ahambada historically significance yam chawna lay have meaning di kaino hara kanda chahi nifu mathoi gi matungda Narendra Modi na Kuwait ta chapase haidi prime minister India gi prime minister manen Kuwait ta chapase masin ahamba oidoini ko and also the Indian macha mayam ama haidi almost 5 lakhs Indian ko Kuwait layeba Kuwait lay taraga lay aduduga bilateral trade haidi trading tawbudi su 10 billion gi hena trading taweba adu taraga di Kuwait ka India ga se yamna haidi thaine digi horoga yamna aphaba mari lay habsimadi masigi editorial sina su adugi mamang da la kiba news sina su haireba ko ado exam gi oina di akoi kari da focus tawgani habdo ai haijar ke ko
as a Kuwait as a country amo ina koi se yengaga koi exam gi moin khara lokhat se ko haidi Kuwait se koi na Gulf Cooperation of Council gi manung chale haidi Gulf Cooperation Council se asena har gadi it's like OPEC niko haidi Organization of Petroleum you know producing countries ma'am organization as omam lebido adugi masa amaso ideni Gulf Cooperation Council haise ko sise Gulf Cooperation Council se karai lege hare kanda akogi Arabian Peninsula akogi African Horn do adugi ek mathakta leba Arabian Peninsula da leidoini kari kari change hare gedi Kuwait chale Bahrain chale Qatar UAE Amazon Oman moi taruk chale ko adudaida as a matter of fact Yemen se sida leidoini Yemen di yaude ko habadi ngasigi South Arabian Peninsula da leiba Yemen sidi physically Gulf Cooperation Council sida yaude but Gulf Cooperation Council sida yawo itaragadi masise oil yam puthokpa trading company or council ama oideni oil yam puthokpa countries ingi or council ama oideni like physically aina panba OPEC ka panba ko OPEC do aduso adugumba council ama oideni aduna Kuwait se adugumba council da yarabani na heng India na oil gi aidi paisa kanogi thau lainingai lairakta matamda sigumba council se da yawba Kuwait ki mateng lawraga koina thau se atopa countries ing dagi lawba khotpa trade tawba economic wise da aphaba mari thamgi taragadi lawba khotpa da nungai doine buko aduna Kuwait ka aphaba mari leina base yam kana gani ko tung koina so and also Kuwait se atopa amasu lei ko India gi initiative ta Kuwait sina ekoi stabilize tawduini ko habedi karam karamba hiramda Indiana paikat kiba karam karamba hiramda stabilize tawduino hara kanda I2U2 wana sedita amalayrise ase magidi I2U2 haise ko Iran ko India duga U ani lay ko U2 haisina U ani hai UAE USA ko asigi country sing sina saba an organization ama oidini I2U2 haise ko asigi stabilization da wama tamdasu Kuwait ka phaba mari leragadi yam kana doini ko habedi Iran is also Kuwait ki border da leba country ama khapne ko and IMEC IMEC and harise ko tigi full form di India Middle East Europe corridor habni ko India gi Mumbai dagi horaga UAE yorani UAE dagi Saudi Arabia faraga koigi Israel faraga Greece tamna habedi India sina India dagi horaga koigi Arab country yoraga Arab dagi amu Europe yogidini ko asigi corridor amakha corridor se kai kai na sat yar kanda samudra na su samudra gi lamben su leire rail gi lamben su leire ko asigi corridor se masigi satna bagi hona ba matam da su nga sai gi Kuwait ka phaba mari thamba se su kana gane kai na haidi Kuwait si ga sigi corridor se amna hona matam da Kuwait so phaba lamben da leiba country ma oiduini ko adudana Kuwait ka phaba mari lei taragadi sigumba ano mari ay Kuwait ka phaba mari lei taragadi sigumba initiative Indiana local initiative mayam jing sita su kana ba phangani haina sigi articles in hairami ko and also uzi USA ga China ga dagi Govel gi oina Russia ga Ukraine ga war tana tawnari mayam sida lack of power haidi power become habidi USA se war gumbada China ga focus storing ai da atopa country da focus torok trabni na India na su atopa country mangondagi kitang economy wise ta da countries in da su opportunity piba yabagi tanja achawa ma lae ba aduduna Kuwait ka phaba mari thambase su asigi miyeng da yen tai ko and also India na atopa war da mana mateng pangba yaudramni na atopa country Kuwait ko atopa country myang da su mana mateng pang na bagi hiram da di Narendra Modi na tawriba thabak thoram se yam phaba foreign policy amani na su articles na hiram mi ko articles sing sidagi articles adu taragadi akoina exam da foreign policy gi matang da hangakwa matam da Kuwait ki journey se masi se phasana iba dum yare ko next editorial ama mulokat se ko direct cash transfer as political strategy effective welfare or populism
the no penaki hena ama haris iseng asage headline da AAP ga union government gi Delhi government ga sauna bodo adu gi matang gi doni ko haibadi AAP na nupi gi oiba incentive program ama law thokpa matamda adudi board ki matang da law thokpani kaisu kana haidi nupi gi welfare gi mata law thokpana te kaina mare yena bodo adugi matang do oidini ko ado sigi article sina hairam isisu adudini ko haibadi nupi gi chawkhat na bagina ma ta project link khatpa taragadi nupi gi welfare gi mena to paisa pi bi khot pise awada kasu kana ba phangwe na hairam bani ko aduduna sije exam gi focus oina yengba oi taragadi initiative lokhatpa matamda welfare da oina focus so sigumba initiative haibadi DBT gumba ko direct cash transfer DCT gumba se sigumba incentive oi taragadi magi demerit oina ibada masigi pot object masigi point se sizina ba yani na ina local amani ko editorial gi se next editorial ama mu yengse next editorial da kogi less kogi Nagapatinam's journey of resilience ko Nagapatinam hai se Tamil Nadu da leba kogi city am khakni ko and also auto particle ama suyawi the lessons from a spectrum of areas sisisu ngasai tsunami ga mari naina pot oidoi ko se id article se and also the lapse in the disaster management bill haiba article ohum simak se tsunami habidi maru oina example oina 2004 da yamna chawba tsunami achawba ma thoki ko adugi tsunami do India amasung akogi Indian Ocean da leba countries in the soan ba cham chawba 2004 gi tsunami ma thoki adu du ningjing bo oina andaki 20th anniversary oidini ko ande dali sahi mari suro pagi ningjing bo oina article ohum ji irakpani ko ahanba article Nagapatinam's journey of resilience sida kari yawge hara kanda asembagi di sidai se yawi base tsunami to tawba matamduda kari akogi India gi part ta or akogi management gi part ta kari asoba lagi habidani ko initial response habidi khudak to aba matung khudak ki oiba initial response to yam phajagi de akogi India gi oina like rescue operation do oigera relief operation do oigera yamna phajagi de adagi holistic oibase what ki habidi thabak tawba matamda machip makom yengdaba hai tare ko yamna multi hazard resisting housing gi oigera integrated risk transfer through insurance oigera disaster ready healthcare oigera livelihood restoration oigera what pado id how disaster housing id section thora logo da pot id infrastructure sengat po oigera housing sem lum kai saba oigera adusu kem tawdaba risks id disaster da thoba matungda insurance pibo oigera natre haragana healthcare gi facility ana layeng bagi oigera adusu tawdaba adagi disaster da thoba matung post disaster management da so khigi yum kai ti aba mayam da sengkat pidana hingnaba pambai pibidana abak tahon bidana tawgadaba pot su tawdaba aduguma mayam su holistic recovery model to what kiko jiki 2004 tsunami sida and also NGO mayam amaga anadana konadana adagi madudaida leramba akogi local authority mayam duga tanadana kotana tawba pot su ama go yawgidi ko adagi amuksu nupi angang da su yamna hena soki aduga infrastructure upgrade tawba matamdasu yam kuina changi aidi sengkot sagatpo adugi disaster na thola matungda sengkot sagatpo tawba matamdasu yam kuina changi ba adugi matungdasu akogi disaster management act 2005 NDMA the highest ko disaster management act 2005 se sise tsunami sina maram orakanda sigi act se tholakpani ko and also NDMA habidi National Disaster Management Association ko asigi hariba potsing je thol agasu ngasagi disaster management se yamna effective oidre adudo effective oihanaba akoi kari tawba ya habse mathangi next ke article next ke article habidi ngasagi lesson from the 2004 tsunami harise sidagi akoina article sidagi lokhat pe ai ko kari thok
ꯍꯥꯏꯗꯤ ꯀꯔꯤ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯅ ꯗꯤꯖꯥꯁꯇꯔꯗꯣ ꯀꯜꯍꯧꯕ ꯉꯝꯒꯅꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯅ ꯗꯤꯖꯥꯁꯇꯔꯗꯣ ꯊꯦꯡꯅꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯣ ꯅꯦꯛꯁꯀꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯑꯃ ꯃꯊꯪꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯑꯃꯗꯁꯨ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯃꯁꯤꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜꯁꯤꯗ 6 critical lessons piri ko habidi 2004 sina maram oirakanda akoida kari para tamhoba yai habdo para se kari ahamba para se kaino harakanda mangrove protection ko mangrove protection habidi akoigi coastal area sing se akoigi Tamil Nadu Kerala da leiba coastal area sing se amana mangrove forest no cover tawi ko hariba mangrove forest se lei taragadi tsunami lakpa matamda ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯍꯦꯟꯅ ꯁꯨꯅꯥꯃꯤꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯃꯝꯒꯗꯕꯅꯦꯕꯀꯣ ꯕꯠ ꯃꯦꯡꯒ꯭ꯔꯣꯚ ꯐꯣꯔꯦꯁꯁꯦ ꯀꯛꯊꯣꯛꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯅ ꯁꯨꯅꯥꯃꯤꯁꯤꯒꯤ ꯏꯐꯦꯛꯁꯤ ꯌꯥꯝ ꯀꯟꯅ ꯐꯪꯈꯤꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯁꯦ ꯃꯦꯡꯒ꯭ꯔꯣꯚ ꯐꯣꯔꯦꯁꯁꯤꯡꯁꯦ ꯍꯥꯟꯅ ꯑꯩꯈꯣꯏ ꯄ꯭ꯔꯣꯇꯦꯛ ꯇꯧꯕ ꯑꯃ ꯆꯪꯉꯤꯀꯣ ꯄꯕ꯭ꯂꯤꯛ ꯑꯦꯛꯁꯦꯁ ꯇꯨ ꯀꯣꯁꯇꯦꯜ ꯔꯤꯁꯣꯔꯁꯦꯁ ꯍꯥꯏꯕꯗꯤ ꯀꯣꯁꯇꯦꯜ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯕ communities ko labor dynamics adagi atopa economic vulnerability leiba jaga jing se miyam uhan ba khangan ba mu changi ko economic impact abadi asagi kano se tsunami je thokraba matungda tsunami thokre semkat pa khokha pa adu khakta na tabida adi thabak pi bada oigera thokraba mi jing dugi layeng bada kuina changba layeng ba mayam jing do phanabada oigera financial support khara pibi ko adugumada su wat khibanina adugumada su piba ko adugumada su piba su changi na haire mana ko degi exacerbation inequalities ko abadi inequalities mayam am lai ko matamda nupi angang gi marakta kanana kangadamno khotgadamne habigi inequalities gender gi marakta nupi dana hena kano effort pigadabada pidaba adagi nupi kanaba honaba matamda yamna haidi khudong sadaba mayam ama mayoknabada inequalities mayam ama thengnabado aduju khangba ma changeba aduju learn tawba ma changeba gender insensitivity habidi nupi mayam ama laireng khalo nupi mayam da kanaba honaba matamda female doctor changi adagi specific moi masa gi darkar leba di nupi natraga angang or su kanaba honaba matamda moi tongan medicine changba khotpa adugumado amta khangdabida hekta kanba chanini pangkang na kano tawba disaster thola kanda madugumba problem mayam ama thokpado madudo hana khangba ma changeba learn tawba ma changeba ko and respecting local institution mafamdada leramba hanadagi leraba khungangi mi singdo adu singdusu haidi adu singduna hena mafamdagi gyan ta doine khangdoine ba duna disaster tholba matamda masi tawragadi phani habado moina harakpadasu khara tabiba ma changeba ko next article sina kaino harakanda hujiki hariba pot singda government na kari thabak paikhat ke government na hujiki hariba tsunami thokraba matungda government na paikhat pakhara di tawgre habidi kari no harakanda disaster management act ko 2005 semgre ko NDMA semgre but madudo asoiba mayam ama yaugre aduduna hantak 2025 sida disaster management amendment bill 2024 haina winter session na puthoe adudo puthokpa matam sida pass tawdri ko adugi puthoiba bill do aduda kari asoiba yauge habse siga articles na mu phongdo kari asoiba yauge dum yengsi ko top down approach wale top down approach habidi koigi local authorities habidi NGO oigera mafamdu leramba villager oigera ama oigera cooperation amta pida disaster management tawringa adugumba su watta lack of substantive definition bill duda hazard ki definition sine karino hazard sine karino resilience sine karino vulnerability sine karino amata palamde ko adugumba pandabado adusu bill jiga sobida yawdoini ko and ignoring intersectional vulnerability
Habidi section I think gender do oigera, caste do oigera, section I think lairaba, inakunba, mayam ama yauri maduda su discrimination yam taweba habidi disaster tholok taragadi noi lairabani noi inakunbani akhoi hana phangadabani aini nupani noi nupini akhoi hana phangadabani noi hana ni kaina discrimination tawdo adugi thingnabagi pambai kari kara amata sigi bill sida su yaudibako aduduna bill se phattena haini mako lack of accountability adi accountability disaster do thok taragadi performance evaluation मैम अमा तवसु याय बको district authorities no provision अदुगुंबगी हेदि performance येंगनबा खोटनबा एक्याम disaster management bill pass तोरिसिना क्याम effective ओइग्रे मोइगी management तवसिना क्याम effective ओइग्रे district authorities ना करी थबक तवग्रे अदगी NDMA ना करी थबक तवग्रे हाबसिगी खंगनबा mechanism अमता accountability की mechanism अमता bill से यावदेबको exclusion of law and order adi disaster se thok taragadi law and order huran city yam kalani adugumba law and order yam kanbado adi huran city yam kanbado adugi part amta su provision amta su hapam deba adi huran city tawragadi kari tawba yai police na kari paikat pe yai khot pe yai aduduna sigi problem yam se yawani na koina tsunami gi 2004 da thokiba tsunami do adu lakpasida koigi sigi article ahum sina haining ise kaina hara kanda koigi 2004 tsunami da disaster mayam ama thokiba da problem mayam ama thokre maduna mara kanda disaster management act 2005 thole adudagi NDMA linkhatana khotana loyamak tawraba matamsida asiguma soibase thok amana thoktanabagi damakta koi chap chaba policy program degi ek semba oi taragasu sigi disaster management amendment bill 2024 puthokpa matam or so sigi problem yam jing thoktanaba problem yam jing se hana khanani ba phasana changi an editorial sing editorial sing hai ni ko editorial hum sina next text and context amaga lokhatchage US China extended science and technology agreement and balancing eco the USA and China renew ST agreement having ko USA ga China ga gi marakta yanaba ama khak porakre ko rang han si yanaba por is science and tech agreement ni ko SNT having science and tech ko chise tasema gi di akoina research ta yanaba ni ko research ta na bagi mong da yana research ta boda amaga mateng pangna se haina bagi yanaba do ni ko research ta yanaba por oidani sigi research and research collaboration da yanaba ama porakpasina ta isi kaino hara kanda India USA ga China ga se anauba mari adi global adi yengthina bado khara science and tech tadi khara phagale ka habagi mong duni ko adu dugi mong dani yam ka ni important of maraktina te but agreement amadi sign on na kare habadu madi ni haram bani ko next text and context Australia's new social media age restriction law habago habidi Australia da background kitang hajarake Australia da yamna di kuidri but mamangi week ta akoigi 16 years ko 16 years ki mathakta laiba singse 16 years ki mathakta laiba angang singse social media ji sijina ba yan gidre social media se loinamak thingre aduduna Australia da asigumba ek ama haidi law ama pass tawbasida masijina kyam yam kanagani ko India da di kayam yamna masimaina tawba yabra khotbra habidugi matangda siga article se irakpani ko online safety amendment ek oidani ko mogi se restrictions se aduda sigi ek sigi afaba haragadi social media like Instagram Facebook kari kara da matamangan ba social media na maram orakanda angang singda crime yamna tholakpa kholakpa da adu myamna loina mak thingma ngamani ko fine oina thidini haidi karigomba madugi ek to karigomba 16 years ki mathakta siguma social media je pairam taragadi fine thidini ko ma pa natraga macha singduna ko and also
16 years ki hek makagi angang nate habise moi lep tri ko sahi lep na bagi so kano na dini kyam kana roja haib dudi moi e kano se masigi lo se chalai matung na budi khangani but madugi question yam chawba question ama haidi kana ragana kyam kana duino ko tuino dagi lo se sana ragana ana idi fataba rom da sat kidra khot kidra habi dugi su problem yam ama thopagi maram da su ngangi ko ado sise example oina koina exam gi focus ta example oina koina karigumba digital awareness kumbagi or koigi digital crime gumbagi maramda kamaina government na kamaina kari ek legislation kari kara semdokpa yai hana hangakpa matamda sigi ek se example oina piba yani ko adugi maramgi ain apamani ko and also mathangda ek se na context ta the Pegasus project and the urgent need for surveillance reform in India. This is mama ngarangi news oidini ko. This is background masam tangai haisaramge background da akoigi Pegasus size Pegasus se USA ke citizen ba group amani ko. Si Pegasus na NSO na malay NSO se akoigi kanone Saudi Arabia gi kanone organization ama khakni ko NSO se sisina spyware habadi akoina computer gumba or any gadget electronic gadget amada azal ganda madugi magi information ja longnaba virus makalamani ko NSO sina masigi gadget spyware sizinaraga India gi parliament da ko India gi parliament da leriba parliament members sing sigi phone da hack torome NSO sina sisi hack torbase 2000 around 2020-21 adai da thoki ba thongdo oidini ko and masise ngarang na USA gi court ama khakna ko USA gi court ama khakna rai ta ba matam da NSO se mara leire haina rai ta gre the spyware thazan bagi function jana mara leire na rai ta gram ni na akoi India da di kari dauri habdo India da ni dana spyware gi thazan mai khochan bagi tawri sa do India gi government kari dauri as question la huji NSO jina mara leire haramni na India gi judicial system na kari thabak tawgre India gi government na kari thabak tawgre habdo question hangi but thabak em paikhat amdre adi India gi chijan bagi akoi gi Supreme Court na su mamang na pan gi bam su leire adi kogi finding committee myam ama or chijan na bagi namakta thamgi bodo madugi kano report amta phongdri adu taragani NSO jigi chijan na ba NSO gi matakta chijan na bagi pot se kara yawrge khangri judicial report kari ma leite rai da gi ba kari ma leite just asigi incident se kem thok tabdawna menam India government losalaga thamambase is question hang bahore kari marang no semana losala thamise gi NSO se mara leire USA ko na haigre ado India na di mara leire lakthok trees kai gino lakthok di kari sa yak pi gani khot kani kari ro nei na de adugi matang gani ko sise do taragadi exam gi oina di kari hang baya hair kanda surveillance ama sangi surveillance reform ama Karai reform tawdino hara kanda kogi ek sing kara khudamoina kara palla kanda kogi surveillance ek hai tare ko surveillance ek habedi sigumba information technology da virus ka thasan da kotana tawbase thingna bagi namakta thamba legislative ek me ama lebido adu do semdo ko matam oire lire habane adu karam ek lege hara kanda IT ek 2000 ko IT ek 2000 so lei ko adagi telegraph ek su lei ko telegraph ek su lei sigi hariba x myam jing se lire masi ji semtok pa matam oire habiduni ko gi enosina articles in high se ko ase ai mamang su ko badogre aduduna notes kumade pidre ko news atopada pra in Manipur sumaru oiba hai tare ko
February thada Amit Shah na Myanmar ki border se fencing tawgani plus kadawge harakanda free movement regime ko free movement regime su ko kani na February da haigi asembagi free movement regime hai se kaino harakanda Myanmar macha or India macha mana Myanmar border pharaga 16 kilometer di ko sangthok sanjin yaram ko for 7 days karimbo visa kari kara karimbo yaw da bida adu du bo khoina free movement regime ko hari ba potse Manipur gi ethnic violence thokpaduna maram wara kan da thing rabani but thing over poto adi free regime movement se thing over pot thing gani na law thokpani ba Amit Shah na February da law rabani ko ado kari maram gi adi government gi or adi free movement regime se ingani na law thokibado kari maram gi formal notification thokta no external affairs ministry de gi na hangba matam da di thingbre asengna free movement regime se thingbre but semtok pa khatani sine virus anauba protocol amada semtok pa khatani free movement regime se thingbre yam I completely thing manate kari maram gi thingdre na hara kanda Nagaland amasung Mizoram gi government na yade athing ma pire free movement regime thingbaje yaroi akhoi gi ethnicity da Myanmar rom side ka India akhoi gi state anisiga mari apaba mari yam lei Manipur gi CM na yajajaga su Nagaland ga Mizoram ga di yani free movement regime che adum thambada kana gani na mari yelakpa political pressure ma'am ama lakpa adu ma'am dana maram kanda ngasai gi free movement regime semto evaluation gre kamaina semto ke haibadu ai anova protocol da hajarage ko ana 16 kilometer sangtok jinjin yarambado 16 kilometer da 10 kilometer da handagre ba abadi 10 kilometer khaktang sangtok jinjin yarani haibani ko and also border pass ama su pirani ba hanadi kem pass kai ka em piram da bado hujikti border pass ama pirani haibadi ek change natraga sona kana chaluge natraga sona kana change harappa matamda moi je check tawrani ko health checkup tawrani security check tawrani aduga moi gi biometric lawrani and amasung border pass ama piraga thadorktine ba aduga numit tare ni digi henasu changba yaroi dine problem se kaino hara kanda fencing tawdabase na su sigi sangtok se pura thingba ngamdabane su sigi article se na su iri ko but asembagi di sigi center na free movement regime se pura free movement regime se pura thingba ngamdri sigi maram se sigi political pressure sina oidini ko political amasung civil society groups ma'am na pressure pirak pasina oidini ko so ai gi ba haidi kanogi Myanmar ga usik Manipur kanoda border da irang yam kana tawriba maram oibanina sigi issue se haidi free movement regime thingda ba hai se khara thuna haidi thabak se government side tagi thingbabu oigira de fencing gi tawbabu oigira khara thuna to honingi ko abadi kaigumba masi je thabak khara thuna tawda taragadi hujik leiriba irang se adum hengalakani na khalle ko next news amaga lokat ke ne masi se scheme amagi news ni ko scheme sigi maming khatang khanga ga su yabadi yara po ne scheme sigi maming che kaino ha kana Sabha mitba haimni ko Sabha mitba scheme ko sise kari karam scheme no haragadi kogi property card abadi kogi da khol pata ga na bado sise na government na bi pata oidini ko sise pata je 5.8 million pata je pithok turi property card hai tare ko pata haragadi har property cards pithok kadri scheme sina sise property card se pira kanda kogi haidi records of rights habani ko habani magi right leijadine ai isagi right leijadine ai gi property suklei habisigi record isagi right lei masigi record se leibagi leibe yabagi isagi right leijabado madudo sigi document se piragadi property card se piragadi madugi right to pibi buga chamani dana ko rural India da so sigi sabha mitwa scheme zina kana handisi kainara kanda record se phajana thamba ko property ki record se phajana thamba and also the
monetization tawda property monetization tawda bank gi loan loba matamda adagi khana chaina bada santaina ba matamda aduga village planning tawba hadi village sakhana khona ba matamda sigi property card sina yamna sawa chawa mateng ama pangdoni ko sisi karamba matamda loishangani haibadi 2006 adaida loiba yabagi kano laiko haidi maybe ni amasung progress se kamai tawga hara kanda around 21.9 million property cards se sanabagi namakta same saba loigramni ko and also 92% of the drone mapping completed abadi rural area da drone toraga mapping tawbase haidi property cards se sanaba properties in mapping tawbase ayamana lotion grabani ko aduduna yam thuna lotion ani so exam gi oina di sabamitra scheme se maming se khangora scheme se rural area da tawdoini property card sem na bagi damaktani ko aduga 2026 da loibe yai habisi mga khangora ko atai di kaina important oidre next Sarvananda Sonowal ko India gi Union Shipping Ministry ga unabagi matang mana phongdokhiba haibidi we want to be among the top 5 maritime nations by 2047 ko interview se kano tawraga di si paraga budi interview se manung se kain khangni but mana phongdok amada government gi huzik leiriba maritime ko maritime gi id samudra gi oibda kari chakwa tarang paikhat ke habada mana kha hapet mention tarame adudo katang eng lokhat leko ngasi se adudo katang naina rase adi magi interview se naina bagi mota mana kari government gi anauba scheme kari kara mention tarang gi habado adu katang naina rase ko kari kano tarang gi mention tarang gi habado tamna maritime vision 2047 aina India gi oiba maritime nation sigi 5 maritime top 5 maritime nation sida channabagi namakta vision namaka thoiko haidi tawgadaba thabak sing myam ama iba 2047 phawagi manungda aduda kari yawge ji yengsi ko focus tawji kaina har kana ship saba ko repair tawba ko ship repair tawba ship recycle tawba ship haidi green port saba shipping tawba tourism semgatpa मैम से यार को अदुइना cargo gi su increase cargo handling capacity have cargo pochai hondong sin tawbagi se 10,000 million metric tons ta hegalana gi da maxima honari mana mention tarami ko and also tourist ki initiative me ama suma tawna bagi kan honari like international cruise terminal linkatna ba ko adagi lighthouse tourism linkatna ba mana hairami ko and also 2019 da loigadaba ko 2019 da loigadaba National Maritime Heritage Complex ena world gi oina kwadi chawba maritime museum amakal linkhatnaba mana ko zimzik kana sari bani ko masigi matang ji mana mention tarami 2019 2029 da loyani rami ko and also atopa id tak nong na ko 2024 ko 25 sida putokadaba bill khara sumana mention tarami like upcoming coastal shipping bill merchant shipping bill ko I think say maming hape ningsing aga dum exam gi oina dum yani na khale ko exam da important oiba yam kaina important oiba potin na te but kari 2047 bawgi manung da India gi maritime sida kari chokal ba ya habe matam da maming sing se darkar le ko example pi ba matam da adugi matang da ni ko mana se mention torise si masi gi news interview siga loina na masigi newspaper in the Hindu newspaper analysis solution jare ko feedback sing adagi aramba soiba leraga su or any point hapaningba tohaningba leraga su comment section na provide tabiramo pibiramo good night thanks to you